ꯁꯥꯟꯅꯔꯣꯏꯁꯤꯡꯗꯒꯤ ꯁꯦꯜ ꯃꯨꯟꯅꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯀꯨꯀꯤ ꯑꯅꯤ ꯐꯥꯔꯤ꯫ कांगपोक्पी डिस्ट्रिक्ट राजस्थान स्कूल गेम्स वुसु टीम दगी नोंगमई उत्तुना कुकी मिलिटेंट्सना नमदुना पैसा मुनखिबगी थाउदोक्ता सेनबा ओइरंबा याय हाइना थाजबा मियोय अनि मणिपुर पुलिस एंटी एक्सटॉर्शन यूनिट अमसुम सेंट्रल सिक्योरिटी फोर्स की अपुनबा खुटपु मना मणिपुर स्टेट सथरीबा ऑर्गेनाइज्ड क्राइम नेटवर्क सिंगी मथक सथरक ऑपरेशन की मनुंगसना गमनोंग सरपाइमना पुलिस स्टेशन की मनुंगसना लैबा मोटबुंग बाजार दगी फाबंगम ख्रेडी पुलिस की पाउना हाई इंटेलिजेंस न पिरक रिपोर्ट अमगी मतुंग इना ngarang ayu gamnom sarpaimena police station ki manungsana leiba modbung bazar da sathakiba operation aduda national highway to Imphal Dimapur lambi gi paring de satliba gari sing amadi misam miyam digi ain kaina sel khaibra sauna siena bani haiba miyu ani sarpaimena digi taison son kip gen sei kungamapan amasum assam karbing anglong digi haujungna kangpokpi district ki gamnong khulda leiba kaisai khongsai kawbami ani esi phagat pagam khiyadi pausna makhatana hai combined security team na pharabami ani esi handakti imphal gi khumalampak sport complex ta pangthokiba national school championship ta sarugya khiba rajasthan school games wushu team dagi nomai uttuna namduna paisa munkhibagi thagdok ta senaramba yabi oithokpa leibana police na makoi gi mathata akanba investigation sa thabaukhre makoi ani dagi extortion ga mari leinaba crime singi digital evidence proof tauba mobile phone ani amasum extortion decision aba receipt book sing fagat pangam khreari rishikanta mihata sienava sing numit tarani gi manungda phaduna serak pigadabani sahi ahum pharakadoraba kangluk irang ase lusinana ba mai kai kyadiki yamna kana honari sera asida nanghoraroi matagum kaksing khunau usan makhong lekai digi mayang lambam rishikanta bu manipur stehut phangba yangkai ge mangarak suba numit palan thoram na kuki khulai paibisina call blood ta hat ki bahai bisi theories ki list ni haina sibisena manipur gi president m tombina phongtokri ngasi babupura da leiba party esi ki office ta pangtokiba बल ठाकरे की सामसु मापो कुमन थौरम ग मरी लेना शिवसेना मणिपुर की प्रेसिडेंट एम तोंबी मियाम के प्रपोजल पीरदुना लोसिंगबा असि इंडिया दा लेरिबा हिंदू सिंगबु कंदुना होनरम खिबा मिस अमनी हाइन सिंगताकी लोइना लोसिंगबा असि की फोटो दम हाना लोसिंगदुना हाइले कतुन इकाय खमना बुखि थौरा मदुगा मरी लेना एम तोंबी ना खिबदा कोकी खुलाई पाइबिसना मयांग लंबम ऋषिकांत मिहात की मतंग सियनबा गरी फगले हाइबे तारि अदुबो निमित तरानी की मनुंगदा पीआर लेंगाना मिहात असिदा सियनरिबु खुदिमक फादुना आइनगी थोंगदा दंडी पीगदबने हाकि नेताजी सुभाष चंद्र बोस की वखलुना नेशनल सिक्योरिटी सगनबगी तंगाई फदब मसाकसिंग यावरी गवर्नर निंगतम हाइबसि पिरकदब नति लौगदबनी हाइब सुभाष चंद्र बोस की वखलोंदा हौखिब इहौसिंगना इंडिया सि निंगतम लेबा अमा ओइब ngамखिबनि मान इमा लेबा पुनिंग तमनब होनबद लौखिब थौदांग अखोय खुदिमकना कावब लेति हाइना गवर्नर अजय कुमार बलान हाइख्रि हाइरब वाफमसि INA War Museum Cum Library Moirang Department of Art and Culture INA Local Advisory Committee Moirang Jawaharlal Nehru Manipur Dance Academy North East Zone Cultural Center NE Integration Rally 2026 Knowledge Resource Center Foundation Kusamnaduna Moirang da leiba INA da pangthokiba Netaji Subhash Chandra Bose ki sambaga kunga mapan supamapo kumon ga mari lengana pangthokpa Parakram Diwas the Fungokibani. Taura Madugi Manungsana Governor na NE Integration Relay Vehicle Kanbuemasu INA Moirang the Gilamtaki. Taura Madu Moirang AC ki MLA Oiriba INA Local Advisory Committee Moirangi Chairman T.S. Santi Nambol AC ki MLA T.S. Basanta Kumar Organizing Committee ki RC Foundation ki member Hairiba Retired Colonel Santi Kumar Singha DC Puja Elangbam ASP Bisnupur Shankar Dev Thoksom Amadi Maru Eba Miyoi Singsu Sarugyaki President BP amasum PM na Netaji Subhash Chandra Bose na Laurama Thaudang Singtharakli Netaji Subhash Chandra Bose ki mapo kumon Parakram Diwas numina lak par India ki President Draupadi Murmu Vice President CP Radhakrishnan amasum Prime Minister Narendra Modi na ikai kumna burkre Social media da President Murmu na thagalak post amada Netaji Subhash Chandra Bose ki ningtambagi pauzil na India ki miyoi kya gi thamoida thauna happa amat oina punsinba amasum laibak nungsibagi wakhalon mayol songanki Azad Hind Post ki kuthangda mahang India ki ningtam khongjangbu thak wangna pukhatuna malem ki phampak Yahon Kibane Hari
PM Modi na thakatpa post amada ngasigi numit asida laibak miyamna Netaji Subhash Chandra Bose ki namthaba ngamdraba thauna laibak asigi damak mahakna lauramba thaudang amasum warep adubu ningsinghali mahakki akiba leitana lusingbagi thauna aduna laibak nungsibagi khudam amadi oiki maki manglan amasum wakhalona tungda lakhiba mirol singbu makhatana mapangal kan laiba ama singatbagi paudam piri hanis phungdorakli Manipur Human Rights Commission MHRC team amana laikhidraba mayanglambam Risikandagi imung manunga unakhri loinana team madura MHRC gi acting chairperson Kangjam Khagendra secretary Hobam Rosit amadi ati official singsu saruyaki hari case asiga mari lenin FIR number 06012026 CCPS ama lokhat krehene so paus na makhatari case asi NIA da kusinakre hari commission asigi investigation division na imung manungi rules ta khene so paus na makhatara phungdorakli Kuki ni haijaba singna nupa ama phage torambagi wathok tholakli Kuki ni haijaba mi humna new kaithil manbigi meitei nupa ama phana bohotnaramne habigi wathok tholakli thaudo asi ngarang numidang wairam puma ka makhairam tabada Imphal West district ki Pasui police station gi manungsanba new kaithil manbi da thokibane hari phagi torom liba miyedu post office thabak toba ibohol koba miyu amani thaudo asiga mari leinana ibohol gi manaw nupan haikibada ngarang Kuki singna satharam liba thawang adu akan momong yaning da phungdopaga loinana asiguma thaudo asi matungda mohana thuandana ba mari leinaba authority singna akan ma miyeng sangadabani loinana thaudo asi da senari besing lengang na phaduna logyo ba sarak pi kadabani hanesu taksinki mana makhatana hai mafam asida hangliba Pasui police station gi outpost asida mathau toriba personal singju ningthina mathau tori adubo new kaithil manbi mathakta Kuki amasu meitei phruka nakna laiminariba mafam asida mathau toriba CRPF na pamdaba thodok thoktanaba akanba section tharang lakhot haningi heba waham tamki thaudo asigi matangda ibohol gi loinabina phungdokhibada police singna ngak tuna leirabasu Kuki khulai paibisingna kari taurakani khanbada akib phawri ngarangi thaudo adura chenari besing phadun serak pigadabani asiguma thaudo us makhata thuan biganu haiba wafam thamlaki social media ra thadurokpa update amada UPF amasung Kuki National Organization KNO na akan mamongda wushu team Manipur sanaba lakiba kanguda Rajasthan gi maikeida extortion tokibagi matang na akan mamong na kandem tawhiba wafam ama social media singna thadunarli aduwa tentang na sumna mem na thamjaram gi haujikoi na di mem paus matang sa lusinjarge masum makhata ba anoba update mem pun ngai mina sena channel sigi maikedi gi meng pam na makhata na thamjari makhata ba anoba update mem pun ngai mina se